Manipur News Channel gi maikei meyanggi mafamda maroi pausing pijori. Ahanbada masakangda balongi lising amasani taramatoi gi mamingda yamlaba lon gi senphamsing bengdagi lokthoklamle release kre. Kamjong district ki tangkul hundung khulendagi somi abungsi kawmioi amana lomi lising amasani ga taramatoi dagi government gi oiba scheme gi kanaba pigani haina se sangsing khongkotlaga masa khangandana bengdagi yamlaba senphamsing loan oina lokthoklambaga mai lenana January me isigi matakta ain oiba sera pigadabani haina ngasi Urkhul district ki headquarter da yamlaba longi shina release atana dabi chokre really adu ngasi Urkhul district headquarter Qatar ki town hall dagi horaga matung SP office tamna sarchi loinana additional SP ringthing pungchui gi kuthang da SP da memorandum pisandana thodo osida somi abungsi gi matakta FIR logodabani haina taksan kre hairibami asina IDBI bank dagi longmi lising ama aduga Canara bank dagi longmi chaniga taramatoi gi document sing saraga Kisan credit card loan gi senpam ase lokthoklamani hairiba loan gi senpam sing ase asidagi sahi tara rongi manung da mioi asina lokthokibani loan gi senpam na longmi amomda lupa lising yankai ni hairi kungjang asiga mai lena joint action committee IDBI and Canara banks holds longmi gi convener Jairas GS na pongtokibada makoi gi maming da bank dagi loan lokre haibase bank na loan gi senpam adu pithokna ba makoi da legal notice tharaklaba matam khakta khangkibani todo asida senariba Kamjong district ki takul hundung khulendagi somi abungsi apopole kidraba angang abungsi hairwe asina government pakalaliba towan singi kudong saba sing ase pigani haidan longi sing asidagi electoral identity card sing adu khongkot kibani wena document sing adu sinaraga bank sing da submit tokrumatung kisan credit card loan account gi senpam sing adu bank na beneficiary sing da sanction torkibani wena senpam sing adu farmer sing gi ayaba amasung knowledge amte yaudana kaksu tosai gi kuthang da withdraw tokthokibani adubu sachanaba se changsing makhoi mamingda loan lokthokre haibasi farmer singdi khangjade loan singdi haibagi legal notice laklaba khaktada khangbani maram aduna thodok asida senariba somi abungsigi matakta mai lenaba authority na ain gi oiba action lokotnaba dabi tawri hairi thiba khangda leirake belongmi ama lairen gi puknung da yawramle Indonesia da tokpa yam angakpa thodok ama oina thiba khangdana lakhiba longmi ama lairen gi mabukta yauduna leiramle hairi report asiki matung ina longmi adu namit kharanagi mamangdagi thiba khangdre haina imung manunggi biyaisina thirakpada lairen ama thenakibani lairen aduna longmi adu yotlamgadra haina chinarakpadagi yenglubada longmi adu lairen dagi punungda sina yauramba thenakibani pitpun taruklom sangba lairen aduna yotlamba nupa adu sahi Hupung doirom sure hairi. Trump na ilon bu nuknaraduna mapunsida US ki president oiba ngamloi haikre. Amerika ki president Donald Trump na nuknaraduna mapunsida billionaire Elon Musk bu US president oiba ngamloi haina pungtokre. Panbaya wadi Donald Trump ki president ki mikalda Elon Musk na yamlo senpam kya thada kramatung da marup oiduna lakrabasu Trump na president oiduna makhoi ani Amerika ki leibak sasanda yaurkibani adubu Big Beautiful Bill na Ilona sauna ayat apan pibolena Amerika Party haina khanaba anabu party ama likalakpadagi Donald Trump gi asawi pangkai lekidabani masina maram oiraga Trump amadi Elon Musk anigi marakta kham thengna yekna ba misak ama haibadu oirkibani hairi hu senba chengum pijadana mane mako hatlubi nupi mapunchi supa sairak phanglaba yai malemda thokpa angakpa thokdok matok singi manungshana Australia da leiba nupi amana mahaki mane maku amadi masanupi buhu senba chengum pijadana hatki haibagi kundam changdam phangbadagi ko na thu matamda mapunchi supa jailda leinana ba sairak pirba yai haina report amana phongtorakli panbaya badi Ryan Peterson hairibi nupi asina mahaki mane maku amadi masanupi bu hokiba sahi solisingani kulumdagi July kunmapanda hu chelaba chengum adu thongdana pijakibani mahana khainaraba mapuroiba adubasu numit aduda chengum chanabgidamakta kokibani karigumba mapuroiba adu laklamnadi siramba yai case asi so asini kulumdagi November thadagi chasaduna lakibani hairi Antarctica gi unmarakta phumdana leiramba billion barrels awaga taramatoi phangudagi anauba lan tholakadori Antarctica gi ungi chingjau singi marakta Russia gi scientist na yamlaba black gold haina khanariba thau chaurana barrel chawaga taramatoi lom phangbangam kibdagi malemda anauba lan ama tholakadra haibagi asoba sinaba leire haina expert kyana phongtokre Antarctica phangliba thau ase Saudi Arabia da leiriba thau dagi saru ani heli hairi Antarctica gi unmarakta leiriba yamlaba thau sing ase laukthokna bidamukta maling sanjau pairo leba kyana mitana rakpa yabagi asoba maram kya ama leiri Antarctica gi unmarakta phangba nongkhiba thau sing ase samudra gi irolungda leiba thauni maram aduna mafam asi
ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡꯅꯤ꯫ UK ꯂꯩꯕꯥꯛꯅꯁꯨ ꯊꯥꯎ ꯐꯪꯂꯤꯕ ꯑꯟꯇꯥꯔꯛꯇꯤꯀꯥꯒꯤ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯎ ꯂꯧꯊꯣꯛꯅꯕꯒꯤ ꯆꯠꯊꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯆꯧꯕ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯥꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯁꯣꯛ 1958ꯒꯤ ꯑꯟꯇꯥꯔꯛꯇꯤꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯐꯥꯎꯕ ꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯐꯪꯈꯤꯕ ꯊꯥꯎ ꯊꯣꯛꯄ ꯃꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡ ꯑꯃꯗꯤ ꯔꯁꯤꯌꯥꯒ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯄ ꯌꯥꯅ ꯂꯩꯔꯦ꯫ ꯔꯁꯤꯌꯥꯅꯁꯨ ꯑꯟꯇꯥꯔꯛꯇꯤꯀꯥꯒꯤ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯊꯥꯎ ꯐꯪꯂꯤꯕ ꯃꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯏꯅꯥ ꯔꯁꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇꯁꯨ ꯎꯪꯈꯠꯅꯔꯛꯄ ꯐꯥꯎꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ USꯅ ꯇꯝꯊꯤꯔꯕ ꯃꯈꯜꯒꯤ AIM-120D ꯃꯤꯁꯥꯏꯜ ꯄꯥꯀꯤꯁꯇꯥꯟꯗ ꯄꯤꯔꯛꯂꯒꯅꯤ ꯇꯥꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯣꯏ꯫ USꯅ ꯇꯝꯊꯤꯔꯕ ꯃꯈꯜꯒꯤ AIM-120D ꯃꯤꯁꯥꯏꯜ ꯄꯥꯀꯤꯁꯇꯥꯟꯗ ꯄꯤꯔꯛꯂꯒꯅꯤ ꯇꯥꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯑꯦꯌꯔ ꯆꯤꯐ ꯃꯥꯔꯁꯦꯜ ꯖꯍꯤꯔ ꯑꯍꯃꯗ ꯕꯥꯕꯔ ꯁꯤꯟꯙꯨ ꯖꯨꯂꯥꯏ 2ꯗ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯔꯕ ꯃꯈꯜꯒꯤ AIM-120D ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯗ ꯄꯤꯔꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯄꯥꯀꯤꯁꯇꯥꯟꯅ маꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯂꯦꯞꯄ ꯂꯩꯇꯅ ꯂꯩꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯃꯦ ꯊꯥꯗ ꯏꯟꯗꯤꯌꯥꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯆꯠꯊꯗꯨꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯂꯥꯟꯗꯥꯗꯨꯅ ꯄꯥꯛ ꯁꯟꯅ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯤꯄꯥꯏꯔꯛꯄꯅ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯩꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯥꯏꯅꯥꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯔꯨꯕ ꯄꯥꯀꯤꯁꯇꯥꯟ ꯏꯟꯗꯤꯌꯥꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯆꯥꯏꯅꯥꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯗꯤꯐꯦꯟꯁ ꯇꯧꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯥꯏꯅꯥꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯗ ꯊꯥꯖꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯇꯨꯅ ꯑꯃꯦꯔꯤꯀꯥ, ꯇꯔꯀꯤ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯂꯩꯅꯅꯕ ꯊꯧꯔꯥꯡꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯑꯁꯤꯝ ꯃꯨꯅꯤꯔꯅ Z-20MI ꯍꯥꯏꯅ ꯈꯪꯂꯕ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯀꯤꯁꯇꯥꯟꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯂꯥꯟꯒꯤ ꯍꯦꯂꯤꯀꯣꯞꯇꯔ Z-10ME ꯂꯩꯔꯤꯕ ꯑꯁꯤ ꯍꯟꯗꯛ ꯏꯟꯗꯤꯌꯥꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯟꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯄꯥꯆꯤ ꯂꯩꯗꯨꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯈꯤꯕ ꯑꯗꯨꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯥꯒꯤ Z-10ME ꯍꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ Z-10 ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯑꯅꯧꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯉꯝꯈꯩ ꯂꯥꯟꯊꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯄ ꯃꯤꯂꯤꯇꯦꯟꯠ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯇꯨꯔꯦꯜꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯀꯨꯀꯤ ꯀꯌꯥ ꯉꯝꯈꯩ ꯂꯥꯟꯊꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤꯁꯤꯡ ꯇꯤꯌꯥꯎ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯂꯒ ꯃꯤꯖꯣꯔꯥꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯆꯤꯟ ꯅꯦꯁꯅꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯃꯦꯝꯕꯔ 3 ꯌꯥꯎꯅ ꯀꯨꯀꯤ ꯃꯆꯥ 4 ꯁꯤꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯆꯤꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯑꯃꯁꯨꯡ CNDFꯀꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ CNAꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯩꯕ CNDFꯀꯤ ꯃꯔꯨꯑꯣꯏꯕ ꯀꯦꯝꯞ ꯑꯃ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄꯒ ꯂꯣꯏꯅꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯉꯝꯈꯩ ꯂꯥꯟꯊꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯈꯨꯠ ꯊꯣꯛꯅꯔꯤꯕ CNDF ꯑꯃꯗꯤ CNAꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯈꯔꯗ ꯌꯥꯅꯕ ꯉꯝꯗꯕꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠ ꯑꯅꯤ ꯃꯤꯖꯣꯔꯥꯝꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯟ ꯁ꯭ꯇꯦꯠꯇꯒꯤ ꯃꯤꯑꯣꯏ 4,000 ꯔꯣꯝ ꯃꯤꯖꯣꯔꯥꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯂꯩꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯥꯏꯅꯕ ꯃꯐꯝꯗ ꯆꯦꯜꯂꯤꯕ ꯇꯤꯌꯥꯎ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯄ ꯅꯠꯇꯅ ꯏꯟꯗꯤꯌꯥꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯅꯕꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯕ ꯃꯔꯝꯅ ꯀꯨꯀꯤꯁꯤꯡ ꯑꯗꯨ ꯇꯨꯔꯦꯜ ꯑꯁꯤꯗ ꯏꯔꯣꯏꯔꯒ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯇ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯨꯀꯤ 4,000 ꯔꯣꯝ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯖꯣꯔꯥꯝꯒ ꯂꯣꯟꯅꯕ ꯈꯋꯥꯃꯤ ꯑꯃꯁꯨꯡ ꯔꯤꯈꯣꯗꯔ ꯈꯨꯡꯒꯪꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 2,935 ꯖꯣꯈꯥꯊꯥꯔ ꯚꯤꯂꯦꯖꯇ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯖꯨꯟ 19ꯗꯒꯤ ꯍꯧꯔꯒ ꯆꯤꯜꯗ꯭ꯔꯦꯟ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯍꯨꯋꯥꯜꯃꯣꯔꯥꯝꯁ ꯑꯃꯁꯨꯡ ꯆꯤꯟ ꯅꯦꯁꯅꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯛꯄꯗꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯩꯔꯝꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯄꯥꯛꯇꯛꯅꯅ ꯏꯟꯗꯤꯌꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯍꯧꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯤꯡ ꯊꯤꯕꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯌꯥꯎꯗꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯃꯤꯖꯣꯔꯥꯝꯗ ꯆꯪꯁꯤꯜꯂꯛꯂꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫